yam toina su opposition na yam toy ngang wa pot am khatai mayam da thamjauge akhoi gi kaino se petrol gi maman se petrol maman tangi na social media se hekta hangtok pake hekta leram ba hekta leram ba ado akhoi nan cabinet na kumna khanar matung da huji petrol maman piri silpa chamaga taruk ka naib se kuntra taruk ni ado masi akhoi na khara handalaga lupa mari muki sang hai tare handalakanda petrol si ngasi dagi numit notification ama numit tara mari numuk sangi thokadoba adugi notification thokre adu petrol si sama taruk piram baje husi lupa samaga ani gumba petrol fangani aduga diesel na lupa matfudraga mari 94.61 piram base 90.64 da fangani sumai tawna laita laira thaba inkhang auto thaujaba ban thaujaba khotsaba mayam gi kitang wor sumateng pangna baina government na masi cabinet meeting lawraga tawjabani masim tanga haijagya